Manipur Linga ki go to village mission gi manung chana school fagaran sigi makhada AC humfuda lingkhatkata ba school humfogi manungda school manga ngasi Manipur gi chief minister N Birena ahan boina hangdokre ngasi hangdokhibe school sing adudi Moirangpurel High School, Hangang High School, SK Ideal High School, Singjamai Chingamaka High School, amadi Praja High School ne afaba khunai ama semada oja singya achawo thodang lai isa gi right phangna bo honabada mi gi right khongong nabiganu dabi tanba matamda chunna tanbiu ransom tanbagi mawong da tanbiganu haina Manipur gi chief minister N Biren hai kre wafama singasi school fagaran sigi makhada model school ama oina semgat khiba Moirangpurel High School gi anawa building sangaduna mahiroi singda khusinabagi thoramda hai khibane Haukiva January 25 Mayang Imphal Police Station gi manung channa leiba Irong Salam macha gi ngayo pukri amada sina phangkiba chahi 19 khakta ngairibi KS Wasima mihat kamari leina Sajiwa jail da leirakhiba Lilong Dam makhadagi Segwaris apokpa leikhidraba MD Hesamudin ngasi jail manungda thauri yalaga siram lei mahak mihat asida maru oina chenaba mioi ni haiduna Chief Judicial Magistrate Imphal West 2 gi korna Haukiva January da judicial custody remand pikhibani Nature Learning Center, National Mission on Himalayan Studies, Ministry of Environment, Forest and Climate Change, Government of India ki meeting makhada, Thawal Forest Division, Forest Department Manipur na sinduna, numini nichum na chathagdaba Nature for Civil Societies program amang asidagi, Divisional Forest Officer, Thawal gi conference hall da hogdokre. Thawal District ki Hairok Police Station gi manung chanba, Hairok Pa 3 Champra Thong maya da leiba TN Memorial Academy gi boarding amadi yum yaw na ngasi nongyai matungpung amarom tarkwa twai da maya tumna sakre. Thogdoga duda thoidokpa asok apandi yaukhide maina chakpa duda lagliba tang 13 amasung 13 pangthokador class 10 amadi class 12 exam thagador mairoi singi admit card lairik uniform amadi study material kya yauna puna lupa crore ama hirom henbagi malchang amanga ta thokhi adung pu school asigi boarding leiba mairoi singi asok apan yaukhide ngarang nungthil pung anirom taba matamda akaknaba paw ama phangbadagi 13 suba Assam Rifles na Tamenglong district ki Tauksem subdivision gi manung channa leiba New Kai Fundai village ki Tauksem chatpa lambida leiba Rake Kilong village sa chathakiba operation da khulai kya phagat pangamkre Assam Rifles kangbu aduna Rangke Kilong village ki kharom da kilometer anirom chatlaga leiba lambida marshal gari registration number AS14A3599 ama check tawbada AK rifle ama magazine ahum kapa yariba maru kunthra amadi Motorola XIR P3688 ki radio set ani fagat ki Ukhrul district ki Phungcham village da leiriba Pausam high school gi leiriba awat pakya yengsinbiu haina maike dongi miyamna lenga ki pungning chingchilakle school asi Ukhrul gi awang thangma maike da khwaidagi liraba school amasu oiribani school asi da headmaster amadi oza gi awat pakya leibana khudongcha da pakya amasu mayogdari hairi Lagdiba March tang mari amadi manga da numini ni chupna Assam gi Kasar district ki Lamargram da Panmete Convention amadi Assam Manipur Progressive Front ani na sinduna World Mete Convention lising ani kun pangthoklagani UGC Narrow Grant 12 plan gi senthang makhada YK College Wangjing da nongna saba college asigi women hostel ngasi hongnabi matung ina Wangjing Tenta AC gi MLA Pawnam Brojena sangaduna miyam da khusinna krai Dr. Tingtham Dainana Iba English Language Skill in India and Thailand haina mingthon ba lairik ama phongkibaga loinana intercultural communication gi matangda nomagi oiba workshop amang asi langjing achawda leiba South Asian Institute of Rural and Agriculture Management da pangthokre Primary Health Center More na sinduna ngasi More da leiba St. Joseph's School da tha taruk kanaraga pangthokpa Deworming Week ki saruga moina sensitization program ama pangthokre State Health Society Manipur amasung MS Hairang Info Manipur anina khusamnaduna haksel gi lamda thoidok hendongna kathokpaga loinana miyam gi seva tawriba thomisingbu achamba khudol piduna pungning thogatpagi thoram amangasi Imphal East ki Khurai Chingangmom leikai da pangthokre Tamenglong district ki Tamai da leiba Liangmai Naga Baptist Association Manipur gi ahumlak suba man conference ngasi nini chanba oina hojik tamada chathari Hairiba conference asida church humudra gi mathakta mahut sinduna lakhiba mioi lising tare lomna sarug yari Hairiba conference asi lagdiba February 13 fawo chathagani RBI gi listing makhada chatharakpa Financial Literacy Week ki saruga moina Manipur State Cooperative Bank Limited na sinduna Bishnupur district ki isokta micro small and medium enterprises singi nomogi oiba Financial Literacy program ama pangthokre nakala maromda Hairiba bank asimag na sinduna ngasi nungthil district asigi manung channa leiba waheng khumandasu manaba program amasu pangthokani hairi